Yengbiriba mayambu Manipuri Wari taminasi YouTube channel gi maikaidagi nolukna khurumjari lefa leitana hapchariba mamangi episode singda wahi wata soikiba tabada nungaitaba kaya yoramba yai madugidamak tabiriba mayamna ngakpina ba haijari hoji amul logirasi 19 suba episode loisinkhidraba darigi wari siu ivirakpa rastam naure amukatsu makhondumak mikuk khajik kanaraga amuksu thoklai handamukti isi sina amamba kadugi manungda tumduna leiriba lilidu makhondu hek thokibaki kadomdano sukang khangaudana tumlambudagi mamit anido khangpang pangthoklagle lili makhon karisu thokhandana tumlambudagi longna phuk hogalaktuna phamungduda phamduna le lili masadu gyan tajade magi kaduda yam naknana mi ama ani kaksu tumin sibon wari sanabugumagi makhon amasu haifet liri siliba ahingdugi nuksituna kamanungduda pusilaktuna liligi napada tattana yeirari lili yengliba mi yengduda sumtring mamangda yengduna phamungdudagi kumthaduna thongna mapaduda chap yungna leptuna lei lili su masinduna murum sonba horai masiedi nungaina tumde lili masam tomda mani ainane mane aina haiduna yamna hauna poklei waisingdu tumlambadagi romasu musi taba phangbugum masado hairab lilina tumkiba maikaiduda yawan silaktuna mamittu khaktang panglamdaga sor sangna hondoklamduna amuk tumsinki lilina ai sijagani ai ithanda ai sijagani yamna hauna noktuna ai danate nakoi maksu ain hatkani nokna asumna dum hairam roma chepna tumliba phibamdu kaida mamitu phat pangthoklai matamdudadi maisu mamlammi adubu thongnawdudaki lisilakpa thabal mangalduna kadugi amamdu khajikta ngathokhalli roma makhutuna lilida ngasai tungkiba mapaduda maduda yengi hangi roma khangle manau nupi tumdre haiba adudagi mangaktu haipet sepkhatuna lilina tumkiba mapaduda munna yengluba matamdadi tumpham phamung matuda masamana isoi mawong manba migi mami ama taduna leibudu urubdagi afing apai oina phuk hogalai romana hogalakpa matamdudadi manau nupi lilina thongnau mapaduda leptuna soiron paron mathamta lontuna leirambadu ure tare leligi oiramliba mataududa mache roma manau nupidugi manakta pak changsinba ngamde masadu kiti kirum tauna matin kut yotuna makhongdu situna khongpham ahum mariti thangjil adudagi roma makutu tapna lilida lamba horai lilina yamna kanna noktuna aibuna khoina amukasu malayam sidagi manghanna honna jabasu sari nakhoi khudingmak marak phattatuna romana manau nupida lili roma hanna korokpatuda lili nganglam libidu chaplepi lili gi setli lilipa fizol dugi fiji duda tapna paiduna kakak chinglaga romana manau nupidu kobani lili machena kauribudu tabibadi lairadana macheda hanna phawba yengtholakte romana lili handakti romasu liligi masadu paiduna nomba horakle adudagi kudaktuda lili mamaidu nongthakta yengkhatuna khonjel hauna kanna kari hairibano khangdana laurai roma manau nupigi hakchangda pairambadu pat thadoktuna manau nupigi ayakpa khonjel duna henmanbadagi nakongduda yeirakpadudadi roma mana nakong animak masamatonda metsinjaduna khangi machena manaubu masa pairambududagi hek thadokpaga lauramlibudu chap amuk lekhiduna karamnano khanghoudana lili leplambadudagi mina karina laktuna insilakpagum magi phamungda laktan langsilaktuna longna sallaga poptai masa machi lengde tari mafumdagi maduta tunatana masadusu gyan kajikta phau tajade
ꯈꯨꯗꯤꯡꯃꯛꯇꯨ ꯎꯔꯨꯕꯗ ꯔꯣꯃꯥꯗꯤ ꯀꯤꯕ ꯄꯥꯈꯠꯄ ꯐꯥꯎꯈꯤꯗꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯂꯤꯂꯤꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯃꯥꯌꯣꯛꯅꯕ ꯐꯛꯂꯥꯡꯗꯨꯗ ꯃꯅꯪꯒꯟꯅ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯔꯣꯃꯥꯁꯨ ꯐꯛꯂꯥꯡꯗꯨꯗ ꯉꯥꯅ ꯎꯏꯊꯈꯤꯗꯨꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯣꯡꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯂꯤꯠꯁꯤꯜꯂꯛꯄ ꯅꯨꯡꯁꯥ ꯃꯉꯥꯜꯗꯨꯅ ꯂꯤꯂꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯗ ꯌꯦꯔꯛꯄꯗꯨꯗꯗꯤ ꯂꯤꯂꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟ ꯀꯛ ꯈꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯤꯂꯤ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯃꯆꯦꯒꯤ ꯇꯨꯝꯐꯝꯗꯨꯗ ꯃꯥꯔꯛꯏ꯫ ꯂꯤꯂꯤꯅ ꯃꯈꯨꯠꯇꯨꯅ ꯃꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯦꯒꯤ ꯇꯨꯝꯐꯝꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯕꯗꯨ ꯀꯔꯤꯁꯨ ꯃꯈꯨꯠꯅ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯗꯒꯤ ꯂꯤꯂꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯃꯆꯦꯗꯤ ꯇꯨꯝꯂꯝꯗ꯭ꯔꯦ꯫ ꯂꯤꯂꯤ ꯍꯥꯏꯐꯦꯠ ꯃꯁꯥꯗꯨ ꯆꯦꯞꯊꯣꯛꯀꯦ ꯇꯧꯕꯗ ꯆꯩꯅꯥ ꯈꯔ ꯐꯥꯎꯕꯒꯨꯝ ꯀꯔꯤꯒꯨꯝ ꯂꯤꯂꯤꯅ "ꯑꯌꯣ ꯑꯁ!" ꯂꯤꯂꯤ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯦ ꯔꯣꯃꯥ ꯃꯥꯒꯤ ꯐꯃꯥꯡꯃꯨꯛ ꯃꯄꯥꯗꯨꯗ ꯐꯝꯅ ꯐꯛꯂꯥꯡꯗꯨꯗ ꯉꯥꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯂꯤꯂꯤꯅ "ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯆꯦꯁꯤꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯕꯣ?" ꯂꯤꯂꯤ ꯐꯃꯨꯡꯗꯨꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ machegi mapambomduda paiduna masadu niklaga hudoi. Chece Roma manau no pina korakpa masadu niklakpaduda ikhang khangna mamitu sat launa pangthoklotuna aki tujungba phawbagi mawongda masadu thup yaisinduna Lilida munna yengi. Lilina che kaidorage Roma yakhai phaw yauna masadu dikpa hawrai machegi matawduda Lilisu gyan men amma taba ngamdre. Lilina che nasadu kaidorage kaigino sita sumaina che na leiramni sibo. Romana nang kanano? Lilina kaino chena amu haidubo asla ose maimi tatholurasi. Lilina machegi brush tu toothpaste hapire. Roma adu phawbuda masadu ingaw ngawri amuksu Lili macheda brush tokthoknaba hai. Roma tarang malang amada mamaidu mingsianduda leisilakpa matamdadi mingselda taribana manaw nupi Lili gi saktam dudi Lili natre thoi gi saktam oina Roma na uri. Roma gyan men tada khanglaw lawraga mingselduda makutuna hanjin ani ahumlak thabda mingseldu kaiduna blurduda isai na tari. Roma gi makutusu kaiba mingselduna yatpadagi I chentharai. Laimaida soina isai na tariba akaiba sakyang mingseldugi machet kayaduda Roma munna yengi maduda su masagi mami uba phangbadi lairadan thoi ngakta ngaikre. Roma yapang chikna hairap laurai aduga masadu khanglek lektharai. Khudaktuda Lili na machebu masadu thak nomduna hawdoknaba hotnai. Upai leite mingsel machetuna yatkraba makuttudugi idusu singthaba leptri. Lili machebu hawdokadra makuttagi idu punsinnaba tawgadra awabani. Lili kadugi piandudagi inapi apaba ama prap sentoktuna lauruduna machegi makuttu I khaknaba insilingai chiraksida magi kadugi thongduda kokok thilai. Lili tanja sida kari oirajano haiduna thongduda amuk tilakle sipo. Lilina chece thongdusu tilakpa lepte. Lili barum manungdagi kanano ai barum dalaye. Thongdu hena kana thinsilai. Lili oiri fibamduda masadu hena pakatpa sum helsin lakle. Khudaktuda magi I totliba makut kadu isingduna chamthokladuna machegi mamaiduda ising kharasu chaisinlamduna Lili thongdu hangba thorai. Lilina thongdu tapna machi khajik hangduna masana thongbaduda manunggi singdu ukhini matagum lepi mapanduda Roji leptuna lerami. Lili Roji da munna yengi. Roji su Lili da munna yengi. Lili masadu pakatpana wadi ngangda mamaidu amuk muksu matung handuna barumduda yengi. Roji su Lili gi matawduna masu chepthaduna Lili na yengliba maikaidu yengi. Lili sor sangna hondokduna kari leire Roji.
"Se, ai inega wari ama sagena tawbani." Lily makhondu niglap, "Hौजिक मादी बाथरूम चंख्री नंग कोना सारो." Si hairaga thongdu thingjinge tawbaga bathroom manungduda karigumba makhon ama thoglai. Khudaktuda Lily na thongdu thingjalakpaga Rosie na thongdu makutna ngaktuna thami. Lily su namduna thingsinaba honarai. Rosie su namduna ngaktuna adumak thami. Bathroom duda kari no makhono hena taba hinjilai. Rosie Lily da nokpet tawduna yenglamlaga Lily gi makut namadu tapaiduna makut khubaktu phakdokhalle. Aduga atekku kujidu Rosie na Lily gi khubaktuda paisin handuna makut khudum amuk tasin hali. Lily thongdu phat thingjili. Rosie su khudaktuda mafamdudagi magi kada sakre. Lily magi ka manungduda Rosie na pairakpadu karino haiduna yengluda magi atekku kujidugi matek ama oiramle. Lily makut anidugi kudangdu tingthoktuna yengbada kudang namada kuji ama watlambadu hौजिकtada khangle. Lily kujidu phat langthoklamlaga bathroomduda prap chensil. Matamduda mache Roma matomda haugatuna walduda mamaina upsinduna ngaduna lairami. Lily machegi matokduda haipeti kirap tawna machedu konduna bathroomdudagi puthoraktuna phamungduda tapna hipthahalli. Lily na machebu phamungduda hipthanbaga Romati adum mamit usinduna tumthakre. Lily na masamo met noiduna seba ngahek toramlaga masu barum changduna kari no losinaba honari. Asomdana saksangduda ahan amana kari no ne ngasi sibu ibema Roma ga manau nupi Lily kese hौजिक phawba changlaktrisibo makoi bu kaidawbo yaurab janone masaga nungaitaba yaurab jalane adu natragana ngarang thengna tumbadagi mikapka thoktriba jalane aibu amungtang chattuna hanglubana pharoidra angangsing sini haibda ahan amma legjabusu natraban tawribasi phare ai hekta chattuna yenglurake. Lily su machedu nikthi jana phamungduda tumhalamaga kadugi thongdu tapakna ngaslamlaga chaksangromda lakle masada di leita phangkhangde ka manungduda kari torkadabano khanbada ahandu su chaksangdudagi prap thorakpaga Lily na chaksangduda prap changsilakpaga mapa chap chanaduna thongjinduda gam thengne. Lily na kaka ahanduna biyama kari tawre nakhoibu hौजिक phawba laktrabadi nachedi. Kaka haugatpabudi kuirabani aduda sesedu hakchang khajik nungaite haiduna aisu magi manaktagi hendoktraba adunani. Nattene nachedubu kari oina ngamdabano ngalingai sida doctor da chatpana pharoidra. Kaka kaisu toina luba natteda sumna sung ko khara si ngawi haiduna tawbani ngahak lairaga adum phajakradagune. O adubu oiradi fare adu kaka mayamgidi kari honabire lao changduna yenglurasi. Roma miku kharagi matungda masadu gyan khajik laklaba mali mamaidu leiduna yenglaga manau nupibu thirakli. Masadu kok het haugatpasu ngamde makutusu matomta lengjabda irum lumbagumna tawi. Roma makutu chikpa naba chaina amasu kanna phaurakli adudagi makutuda yenglubo matamdadi fi amana yasinduna leirambadu hek ubamaktada masa matomta ngaksabana kham thengkre. Roma masadu themduna tapna hogalaktuna phamungduda makhwang mabuk phawba phaijup apabduna suptuna makhong anitu sat tingthokladuna asokpa makutuna munna yengdun tumina phamdagale. Lily su chaksangduda ngahak lairaba matungda machegi cha bread pudana magi kada lakle. Masadu hobi lai mana chaksangdugi thorakpada thongjin mayaduda Rosie ga gam thengaine. Makoi wa adi amata ngangnade amana abada munna di yengne. Lily mamaidu phat leithortuna magi ka tamna chatkre. Rosie su makutta ising bottle ahangdu paiduna chaksang manungda changkre. Lily na magi kagi thongdu tapna induna hangdoklaga changlakpa matamdadi machedu hogatuna phamungda plenambadu ubda ikhang. Roma su thong hangdoklakpaduda mamaidu thonglomda yenglakpada manau nupi Lily ga michane. Lily thangjilakliba makongdu chap lepi masadu mangla taibungla haiba phawba kawbagum macheda henna munna yengduna chap leptuna lei. Roma hukiba ihingdugi
ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯤꯂꯤꯗ ꯇꯝꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯂꯤꯂꯤꯅꯗꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯨꯡꯗꯒꯤ ꯃꯤꯀꯨꯞꯁꯤ ꯐꯥꯎꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯆꯦꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯔꯣꯃꯥ, ꯅꯪ ꯅꯨꯃꯤꯠꯇꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯨꯕꯗ ꯈꯨꯖꯤ ꯇꯦꯛꯇꯨꯅ ꯇꯥꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯤꯂꯤꯅ, ꯆꯦ, ꯍꯧꯖꯤꯛꯇꯤ ꯔꯣꯖꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯪꯕ ꯍꯧꯔꯝꯂꯒꯗꯕ ꯃꯥꯜꯂꯤ꯫ ꯔꯣꯃꯥ ꯋꯥ ꯉꯥꯡꯗꯦ, ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯁꯤꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯣꯖꯤ ꯃꯥꯕꯨ ꯃꯥꯡꯍꯟꯈꯤꯕꯅ ꯆꯨꯝꯒꯗ꯭ꯔꯥ? ꯂꯤꯂꯤꯅ, ꯆꯦ ꯀꯔꯤ ꯈꯜꯂꯤꯅꯣ? ꯔꯣꯃꯥꯅ, ꯀꯩꯁꯨ ꯅꯠꯇꯦ, ꯅꯪ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯂꯣꯏꯗꯕ꯭ꯔꯥ? ꯆꯠꯂꯣꯏ ꯆꯦ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯦꯞꯈꯤꯒꯦ꯫ ꯑꯗꯨ ꯆꯦ, ꯕꯤꯀꯤꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯂꯝꯕꯗꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯝꯂꯤꯕ? ꯔꯣꯖꯤꯅ ꯊꯣꯏ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ 2-3ꯂꯛ ꯍꯪꯂꯝꯃꯤ ꯍꯥꯏ, ꯑꯗꯨꯒ ꯃꯥꯒꯤꯗꯣ ꯔꯥꯖꯄꯨ ꯊꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯛ ꯆꯪꯁꯤꯟꯅ ꯊꯣꯏꯕꯨ ꯊꯤꯔꯝꯂꯤꯕꯅꯣ? ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯔꯣꯖꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯈꯪꯂꯦ ꯇꯥꯛꯄꯅꯤ꯫ ꯂꯤꯂꯤꯅ, ꯑꯗꯨꯗ ꯊꯕꯛꯇꯨꯕꯨ ꯈꯪꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒ ꯑꯩꯈꯣই ꯑꯅꯤꯒ ꯈꯛꯇꯅꯤ, ꯃꯁꯤꯗ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ? ꯔꯣꯃꯥꯅ, ꯐꯩ ꯁꯤ ꯌꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯤ ꯌꯥꯗ꯭ꯔꯦꯗꯅ꯫ ꯂꯤꯂꯤꯅ, ꯕꯤꯀꯤꯅ ꯍꯥꯏꯔꯛꯄꯕꯨ? ꯕꯤꯀꯤꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕ ꯍꯥ? ꯃꯥꯁꯨ ꯑꯃꯗꯨꯒꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤꯔ ꯑꯁꯤꯅꯤ꯫ ꯔꯣꯃꯥꯅ, ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯗꯤ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯀꯣꯂꯦꯖꯀꯤ ꯃꯇꯝꯅꯤ꯫ ꯔꯣꯖꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯨꯗ ꯑꯣꯖꯥꯗꯨꯅ ꯄꯤꯔꯤꯕ ꯂꯦꯛꯆꯔꯗꯨ ꯃꯨꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤ꯫ ꯔꯥꯖꯁꯨ ꯔꯣꯖꯤꯒ ꯎꯅꯅꯤꯡꯕꯒꯤ ꯃꯇꯧꯒꯨꯝ ꯔꯥꯖ ꯀꯣꯂꯦꯖ ꯕꯦꯔꯟꯗꯥꯗꯨꯗ ꯁꯨꯝ ꯂꯥꯞꯇꯛꯅ ꯔꯣꯖꯤꯒꯤ ꯀ꯭ꯂꯥꯁ ꯃꯄꯥ ꯌꯧꯔꯛꯄꯗ ꯇꯞꯂꯞ ꯆꯠꯇꯨꯅ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯐꯠ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯅ ꯌꯦꯡꯂꯝꯕꯗꯨ ꯔꯣꯖꯤꯅꯁꯨ ꯎꯍꯧꯏ꯫ ꯃꯥꯅ ꯆꯠꯈꯤꯕ ꯀ꯭ꯂꯥꯁ ꯂꯣꯏꯕꯒꯤ ꯕꯦꯜ ꯄꯤꯔꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯩ꯫ ꯔꯣꯖꯤ ꯍꯥꯏꯐꯦꯠ ꯍꯔꯥꯎꯖꯩ ꯕꯦꯜ ꯌꯩꯔꯛꯄꯗꯨꯗ, ꯑꯗꯨꯕꯨ ꯑꯣꯖꯥꯗꯨꯅ ꯇꯣꯄꯤꯛꯇꯨ ꯃꯇꯦꯛ ꯑꯃꯠꯇ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯁꯣꯟꯊꯩ ꯀ꯭ꯂꯥꯁꯇꯨ꯫ ꯔꯣꯖꯤꯗꯤ ꯇꯣꯄꯤꯛꯇꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ, ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯃꯤꯅꯠ 5-6 ꯂꯩꯔꯒꯗꯤ ꯑꯣꯖꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯖꯤꯁꯨ ꯃꯥꯒꯤ ꯕꯦꯒꯇꯨ ꯄꯥꯏꯗꯨꯅ ꯀ꯭ꯂꯥꯁꯇꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯔꯣꯖꯤꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯕꯤꯀꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯍꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯇꯥꯟꯅꯗꯨꯅ ꯃꯆꯤꯗ ꯂꯩꯁꯤꯟꯗꯨꯅ ꯔꯣꯖꯤꯒꯤ ꯃꯇꯧ ꯌꯦꯡꯂꯤ꯫ ꯔꯣꯖꯤ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ, ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ, ꯃꯈ꯭ꯋꯥꯡꯗꯨ ꯅꯝꯗꯨꯅ, ꯃꯃꯥꯏꯗꯨ ꯑꯣꯏ ꯌꯦꯠ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯃꯤ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯔꯣꯖꯤ ꯍꯣꯜꯂꯝꯂꯤꯕ ꯁꯣꯔꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯔꯣꯖꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯔꯥꯖ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯖꯤ ꯔꯥꯖꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯗꯥ ꯔꯥꯖ, ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯕꯤꯀꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯔꯣꯖꯤꯅ ꯃꯥꯒꯤ ꯕꯦꯒꯇꯨꯗꯒꯤ ꯗꯥꯏꯔꯤꯗꯨ ꯁꯠꯇꯣꯛꯇꯨꯅ ꯔꯥꯖꯇ ꯄꯤ꯫ ꯔꯥꯖꯁꯨ ꯗꯥꯏꯔꯤꯗꯨ ꯎꯕꯒ ꯊꯣꯏꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯦ꯫ ꯔꯥꯖ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯔꯣꯖꯤꯗꯒꯤ ꯗꯥꯏꯔꯤꯗꯨ ꯂꯧꯏ꯫ ꯔꯣꯖꯤꯅ, ꯗꯥ ꯔꯥꯖ, ꯍꯥꯏꯕꯤꯌꯨ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯔꯥꯖ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯔꯣꯖꯤꯅ ꯍꯪꯂꯤꯕꯗꯨ ꯗꯥꯏꯔꯤꯗꯨ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯗꯨꯅ ꯆꯤꯅꯥꯁꯤꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯏ ꯊꯣꯏꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ꯫ ꯊꯣꯏꯅ, ꯗꯥ ꯔꯥꯖ, ꯀꯔꯤꯒꯨꯝꯕꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯅꯨꯀꯣ꯫ ꯑꯩꯗꯤ ꯗꯥ ꯔꯥꯖꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯁꯤꯕ ꯇꯥꯔꯕꯁꯨ ꯅꯃꯥꯡ ꯊꯥꯗꯨꯅ ꯁꯤꯕ ꯉꯝꯒꯅꯤ꯫ ꯔꯥꯖ ꯋꯥꯈꯜꯗꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗꯦ, ꯀꯞꯂꯛꯂꯦ꯫ ꯔꯥꯖꯅ, ꯊꯣꯏ, ꯅꯪꯕꯨ ꯑꯩꯅ ꯃꯤꯔꯥꯏꯈꯤꯕ ꯂꯩꯇꯦꯀꯣ꯫ ꯉꯁꯤ ꯐꯥꯎꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯈꯪꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯦꯜꯂꯛꯄꯅꯤ꯫ ꯔꯣꯖꯤꯅ, ꯗꯥ ꯔꯥꯖ꯫ ꯔꯥꯖꯅ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯊꯣꯏ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯕꯨꯁꯨ ꯅꯪꯅ ꯂꯧꯁꯤꯟꯕꯤꯔꯣ ꯀꯩꯗꯧꯕꯒꯦ? ꯔꯣꯖꯤꯅ ꯔꯥꯖꯄꯨ ꯊꯦꯝꯕ ꯍꯣꯠꯅꯔꯤ꯫ ꯔꯥꯖ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯔꯣꯖꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯔꯥꯖꯅ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯂꯛꯂꯤꯕꯁꯤ ꯃꯥꯒꯤꯗꯃꯛꯅꯤ꯫ ꯃꯥꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯀꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯒꯤ ꯋꯥꯔꯤꯗꯨ ꯔꯥꯖꯅ ꯇꯝꯃꯛꯏ꯫ ꯔꯥꯖ, ꯀꯩꯅꯣꯅꯦ? ꯄꯨꯡꯁꯨ ꯐꯅꯗꯤ ꯉꯜꯂꯤ, ꯃꯥꯁꯨ ꯇꯨꯝꯂꯝꯈꯤꯔꯣꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯖꯥꯠꯅꯣ ꯐꯣꯟꯁꯤꯅ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯇꯁꯦꯡꯅ ꯃꯥꯕꯨ ꯌꯨꯝ ꯆꯠꯇꯅ ꯍꯣꯁꯇꯦꯜꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯑꯣꯏꯔꯤ ꯖꯥꯠꯂꯥ? ꯔꯥꯖ ꯐꯣꯟꯗꯨ ꯔꯣꯖꯤꯗ, ꯊꯣꯏꯗ ꯍꯟꯖꯤꯟ 2-3 ꯂꯛ ꯇꯧꯁꯤꯜꯂꯤ꯫ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯅ꯫ ꯔꯣꯖꯤꯗ ꯍꯟꯖꯤꯟ 2-3 ꯂꯛ ꯇꯧꯁꯤꯜꯂꯤ, ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯜꯂꯒ ꯇꯧꯕ ꯃꯇꯝꯗꯗꯤ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖ ꯍꯣꯇꯦꯜꯗꯨꯗ ꯂꯥꯛꯏ ꯒꯦꯠꯇ ꯂꯤꯂꯤꯒ ꯆꯞ ꯆꯥꯅ ꯊꯦꯡꯅꯩ ꯂꯤꯂꯤꯁꯨ ꯒꯦꯠ ꯃꯆꯤꯗꯨꯗ ꯂꯥꯡꯇꯛꯅꯅ ꯃꯃꯥꯏꯗꯨ ꯑꯣꯏ ꯌꯦꯠ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯔꯥꯖꯅ ꯂꯤꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯀꯅꯥ ꯌꯦꯡꯂꯤꯅꯣ ꯑꯩꯈꯣꯏ ꯆꯦꯆꯦꯗꯨ ꯕꯖꯥꯔ ꯆꯠꯈꯤꯕ ꯑꯗꯨ ꯍꯜꯂꯛꯄ ꯌꯦꯡꯂꯝꯕꯅꯤ ꯒꯦꯠꯇꯨꯁꯨ ꯃꯆꯤ ꯈꯖꯤꯛ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏ ꯑꯃ ꯑꯅꯤ ꯊꯕꯛ ꯁꯨꯕꯒꯨꯝ ꯌꯣꯠ ꯄꯥꯏꯗꯨꯅ ꯁꯤꯃꯦꯟ ꯂꯩꯉꯣꯏ ꯊꯤꯠꯄꯒꯨꯝꯅꯁꯨ ꯇꯧꯔꯤ ꯔꯥꯖꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗꯨꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠꯇꯪ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯏ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯗꯨꯗꯤ ꯎꯏ ꯃꯃꯥꯏ ꯃꯃꯤꯠ ꯏꯈꯨꯝ ꯈꯨꯝꯖꯤꯟꯗꯨꯅ ꯑꯗꯨꯒ ꯑꯇꯩ ꯁꯥꯇ꯭ꯔꯤ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯂꯤꯂꯤꯅ ꯔꯥꯖ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯑꯗꯨ ꯊꯣꯏꯕꯨ ꯂꯤꯂꯤ ꯃꯁ꯭ꯋꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯤꯂꯤꯒꯤ ꯇꯨꯀꯠꯄ ꯂꯥꯡꯇꯛꯅꯕꯗꯨꯗꯤ ꯔꯥꯖꯅ ꯎꯕ ꯉꯝꯗꯦ ꯂꯤꯂꯤꯅ ꯃꯥꯗꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯗ ꯃꯌꯥꯝ ꯃꯊꯟ ꯆꯠꯅꯈꯤꯕꯗꯨꯗ ꯃꯊꯟꯇ ꯇꯜꯂꯛꯂꯕ ꯍꯩꯅꯔꯛꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯑꯩ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯦ ꯃꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩ ꯈꯔ ꯍꯥꯡꯂꯤꯉꯩꯁꯤꯗ ꯀꯔꯤꯅꯣ ꯁꯦꯝꯖꯤꯟꯕ ꯌꯥꯕ ꯈꯔ ꯁꯦꯝꯖꯤꯟꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ ꯔꯥꯖꯅ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯇꯥꯟꯖꯥꯁꯤꯗ ꯔꯣꯃꯥꯁꯨ ꯑꯣꯇꯣ ꯑꯃꯗ ꯁꯤꯃꯦꯟ ꯕꯦꯒ ꯑꯍꯨꯝꯈꯛ ꯍꯥꯞꯇꯨꯅ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯂꯦ ꯃꯅꯥꯎꯅꯨꯄꯤꯅ ꯃꯆꯦꯒꯤ ꯏꯪꯒꯤꯠ ꯇꯧꯏ ꯔꯣꯃꯥꯅ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯊꯧꯖꯤꯟꯗꯨꯅ ꯊꯥꯔꯨꯔꯁꯤ ꯂꯤꯂꯤꯅ ꯑꯗꯨꯅ ꯐꯔꯅꯤ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯔꯥꯖꯅ ꯃꯇꯝ ꯂꯧꯍꯟꯗꯦ ꯍꯩꯈ꯭ꯔꯦ ꯔꯣꯃꯥ ꯔꯥꯖꯀꯤ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯠ ꯆꯥꯅꯩ ꯆꯦꯔꯛꯁꯤꯗ ꯂꯤꯂꯤ ꯒꯦꯠꯇꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯑꯣꯛꯇꯣꯗꯨ ꯃꯅꯨꯡꯗ ꯊꯧꯖꯤꯟꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯒꯦꯠꯇꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯔꯣꯃꯥꯅ ꯔꯥꯖ ꯀꯔꯤ ꯂꯩꯔꯦ ꯁꯤꯗ ꯂꯥꯛꯄꯕꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯝ ꯔꯣꯃꯥꯅ ꯌꯥꯏꯗ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯥꯒ ꯊꯛꯂꯨꯁꯤꯗꯅ ꯊꯕꯛ ꯁꯨꯕꯅꯦꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯁꯨ ꯆꯥꯏꯈ꯭ꯔꯦ ꯑꯃꯨꯛꯇ ꯑꯣꯏꯕ ꯏꯆꯦ ꯑꯩ ꯆꯥ ꯌꯥꯖꯔꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯊꯛꯆꯔꯒꯦ ꯑꯩ ꯑꯃꯨꯛ ꯔꯣꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯨꯔꯣꯀꯣ ꯑꯁꯨꯝꯅ ꯔꯣꯖꯤꯗ ꯃꯥꯅ ꯃꯥꯒꯤ ꯍꯥꯟꯅ ꯈꯟꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯤ ꯔꯥꯖꯅ ꯑꯗꯨꯗꯒꯤ ꯑꯩ ꯑꯗꯨꯝ ꯃꯐꯝꯗꯨꯗꯒꯤ ꯍꯜꯂꯛꯂꯦ ꯑꯩꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯀꯣꯜ ꯇꯧꯕꯗꯤ ꯂꯦꯞꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯆꯥꯛꯀꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯥꯎꯕ ꯃꯍꯥꯛ ꯀꯣꯂꯦꯖ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯌꯨꯝꯒꯤ ꯃꯤꯒ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯊꯣꯏ ꯃꯌꯨꯝꯗ ꯂꯥꯛꯈꯤꯗꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯈꯔꯗꯤ ꯍꯣꯁꯇꯦꯜꯗꯨꯗ ꯂꯥꯛꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯣꯁꯇꯦꯜꯗꯨꯗꯒꯤꯗꯤ ꯔꯣꯖꯤ 22 ꯑꯣꯛꯇꯣꯕꯔ 2014 ꯋꯦꯅꯦꯁꯗꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4ꯒ ꯃꯤꯅꯠ 12 ꯆꯠꯂꯛꯄ ꯃꯇꯝꯗ ꯍꯣꯁꯇꯦꯜꯗꯨꯗꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤ ꯔꯣꯖꯤꯅ ꯃꯈꯥꯗꯤ ꯀꯔꯝꯅ ꯌꯥꯁꯤꯟꯅꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯣꯁꯇꯦꯜꯗꯨꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯅꯛꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯂꯥꯏꯕꯛ ꯐꯕ ꯏꯁꯣꯔꯅ ꯅꯪ ꯊꯦꯡꯅꯍꯟꯕꯤꯔꯦ ꯗꯥꯔꯥꯁ ꯑꯩ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯗꯥꯏꯔꯤꯗꯨ ꯄꯥꯔꯒ ꯗꯥꯔꯥꯁꯇ ꯑꯩꯅ ꯑꯈꯪꯕ ꯁꯥꯔꯨꯕꯗꯣ ꯑꯩ ꯌꯥꯝꯅ ꯅꯤꯡꯂꯝꯂꯛꯇꯦ ꯃꯗꯨꯁꯨ ꯋꯥꯔꯤ ꯑꯃꯅꯤ ꯑꯁꯤꯕꯅ ꯃꯥꯡꯖꯕ ꯍꯥꯏꯕꯗꯨ ꯇꯥꯗꯨꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯐꯝ ꯈꯪꯗꯦ ꯗꯥꯔꯥꯁ ꯔꯣꯖꯤꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯥꯗꯨꯗꯒꯤ ꯐꯪꯈꯤꯕ ꯑꯃꯗꯤ ꯍꯣꯁꯇꯦꯜꯗꯨꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯔꯥꯖꯇ ꯂꯣꯏꯅ ꯇꯝꯂꯦ ꯔꯥꯖꯁꯨ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯔꯣꯖꯤꯅ ꯗꯥꯔꯥꯁ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯐꯣꯟ ꯄꯥꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯔꯣꯖꯤ ꯍꯣꯁꯇꯦꯜꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯃꯥꯅ ꯒꯦꯠꯇꯨꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯔꯣꯖꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯔꯣꯖꯤ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯨꯟꯅ ꯂꯩꯇꯨꯅ ꯌꯦꯡꯂꯛꯏ ꯋꯥꯈꯜꯅꯔ ꯀꯔꯤꯅꯔꯣ ꯃꯥꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯕꯗ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯍꯦꯛ ꯁꯠ ꯆꯦꯟꯈꯤꯕꯒꯨꯝ ꯀꯔꯤꯒꯨꯝ ꯔꯣꯖꯤ ꯃꯃꯤꯠꯇꯨ ꯑꯃꯨꯛꯁꯨ ꯅꯣꯏꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯔꯣꯖꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯃꯃꯥꯡꯒꯤ ꯕꯦꯜꯀꯣꯅꯤꯗꯨꯗ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯩ ꯃꯈꯥꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯩꯔꯝꯂꯤ ꯔꯣꯃꯥ ꯂꯩꯄꯥꯜꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤ ꯂꯤꯂꯤꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ ꯔꯣꯖꯤꯁꯨ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯤꯂꯤꯁꯨ ꯐꯣꯟꯗꯨꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯂꯤ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯂꯤꯂꯤꯅ ꯆꯦ ꯔꯣꯃꯥ ꯀꯩꯗꯧꯔꯦ ꯂꯤꯂꯤꯅ ꯕꯤꯀꯤꯅꯤ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯕꯗꯨ ꯔꯣꯃꯥꯅ ꯑꯩꯁꯨ ꯈꯪꯂꯕꯅꯤ ꯅꯇꯧꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯈ꯭ꯔꯒ ꯔꯣꯖꯤꯒ ꯔꯥꯖꯀ ꯉꯁꯥꯏ ꯀꯣꯂꯦꯖꯇ ꯊꯦꯡꯅꯈꯤ ꯍꯥꯏ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯋꯥꯔꯤ ꯃꯨꯟꯅ ꯁꯥꯟꯅꯈꯤꯕꯒꯨꯝꯁꯨ ꯇꯧꯏ ꯍꯥꯏꯔꯛꯏ ꯔꯣꯃꯥꯟ ꯀꯔꯤꯒꯨꯝꯕ ꯊꯣꯏꯒꯤ ꯃꯇꯥꯡꯗꯒ ꯑꯣꯏꯔꯝꯃꯗꯤ
ꯑꯩꯁꯨ ꯆꯤꯡꯅꯔꯤꯕꯅꯤ ꯍꯟꯗꯛ ꯔꯣꯖꯤꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯃꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯂꯦ ꯔꯣꯃꯥꯅ ꯆꯪꯁꯤ ꯆꯠꯂꯣ ꯀꯥꯗ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥ ꯆꯪꯂꯝꯗꯥꯏꯗꯨꯗ ꯃꯊꯛꯂꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯈꯠꯂꯨꯕꯗ ꯕꯦꯜꯀꯣꯅꯤꯗꯨꯗ ꯔꯣꯖꯤ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯏ ꯀꯩꯁꯨ ꯅꯥꯆꯨꯡꯗꯕ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯇꯝꯁꯤꯗ ꯖꯨꯂꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯣꯖꯤꯒꯤ ꯅꯥꯛꯇ ꯐꯠ ꯆꯪꯂꯛꯏ ꯖꯨꯂꯤꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯔꯣꯖꯤꯅ ꯉꯁꯤꯗꯤ ꯗꯥꯔꯥꯁꯇꯨ ꯊꯦꯡꯅꯩ ꯑꯗꯨꯗꯤ ꯀꯝꯗꯧꯔꯕ ꯋꯥꯔꯤꯁꯤ ꯂꯨꯒꯗꯧꯔꯤ ꯊꯣꯏ ꯁꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯑꯩꯈꯣꯏꯁꯨꯅꯤ ꯃꯥꯕꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯕꯁꯤ ꯖꯨꯂꯤꯅ ꯅꯪꯗꯤ ꯗꯥꯏꯔꯤꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯕ ꯗꯥꯔꯥꯁꯇ ꯗꯥꯏꯔꯤꯗꯨ ꯁꯤꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯣꯏꯒ ꯗꯥꯔꯥꯁꯀꯁꯨ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏ ꯃꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯊꯣꯏꯒ ꯃꯔꯝꯗ ꯈꯪꯕ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ ꯖꯨꯂꯤꯅ ꯊꯣꯏꯅ ꯔꯥꯖꯇ ꯑꯣꯏꯗꯕ ꯉꯥꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯔꯣꯖꯤ ꯑꯩꯁꯨꯅꯤ ꯊꯣꯏ ꯃꯌꯨꯝꯗ ꯁꯨꯡꯆꯠ ꯆꯠꯂꯝꯂꯔꯣꯏ ꯃꯈꯣꯏꯅ ꯊꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯖꯨꯂꯤꯅ ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯗꯥꯏꯔꯤꯗꯨꯅ ꯁꯛꯈꯤꯅꯤ ꯖꯨꯂꯤꯅ ꯑꯆꯨꯝꯕꯃꯛꯅꯤ ꯃꯗꯨꯅ ꯁꯛꯈꯤꯅꯤ ꯔꯣꯖꯤꯅ ꯄꯨꯝꯅꯃꯛꯁꯤ ꯂꯦꯝꯅꯃꯛꯇꯤ ꯇꯣꯛꯍꯜꯂꯔꯣꯏꯒꯦ ꯑꯩ ꯊꯣꯏꯒꯤ ꯂꯤꯈꯨꯟ ꯁꯣꯏꯗꯅ ꯂꯤꯈꯤꯒꯅꯤ ꯖꯨꯂꯤꯅ ꯃꯗꯨꯕꯨ ꯃꯇꯧ ꯀꯝꯗꯧꯅꯅꯣ ꯔꯣꯖꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯔꯒꯅꯤ ꯖꯨꯂꯤ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯦ ꯔꯣꯖꯤꯅ ꯆꯪꯂꯁꯤꯔꯥ ꯖꯨꯂꯤ ꯆꯪꯂꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯁꯣꯝꯗ ꯃꯥꯏꯕꯗꯨ ꯉꯔꯥꯡꯒꯨꯝꯅ ꯉꯁꯤꯁꯨ ꯍꯣꯁꯇꯦꯜꯗꯨꯗ ꯂꯥꯛꯂꯤ ꯃꯥꯏꯕꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯂꯕꯅꯤ ꯊꯋꯥꯏ ꯑꯃꯅ ꯌꯦꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯃꯥꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯈꯪꯍꯟꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯊꯦꯡꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯗꯤ ꯂꯩꯇꯦ ꯃꯥꯏꯕꯗꯨ ꯍꯥꯟꯅꯒꯨꯝ ꯔꯣꯖꯤꯒꯤ ꯀꯥ ꯃꯄꯥꯗꯨꯅ ꯅꯨꯄꯤ ꯑꯃꯈꯛ ꯍꯟꯗꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯗꯨ ꯉꯁꯤꯁꯨ ꯎꯔꯤ ꯃꯥꯏꯕꯗꯨ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯤꯕ ꯂꯩꯇꯨꯝ ꯃꯆꯥ ꯑꯃꯈꯛ ꯈꯨꯡꯒꯠꯇꯨꯅ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯜꯂꯤ ꯍꯥꯏꯔꯗꯨꯅ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯂꯩꯇꯨꯝ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯃꯉꯛꯇꯨ ꯆꯦꯞꯊ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯀꯅꯥꯅ ꯎꯈꯤꯗ꯭ꯔꯤꯉꯩꯗ ꯍꯟꯈ꯭ꯔꯦ ꯃꯥꯏꯕꯗꯨꯅ ꯇꯧꯔꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯃꯔꯣꯝꯗꯅ ꯂꯤꯂꯤ ꯃꯆꯦꯒ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯂꯨꯅ ꯈꯟꯅꯔꯤ ꯑꯁꯣꯝꯗꯁꯨ ꯔꯣꯖꯤ ꯃꯊꯟꯇ ꯀꯥ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯃꯗꯤ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯅꯆꯤꯡꯕꯗꯁꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯔꯣꯖꯤꯒꯤ ꯋꯥꯜ ꯕꯣꯛꯁꯇꯨꯒꯤ ꯃꯤꯡꯁꯦꯜꯒꯤ ꯃꯄꯥꯗꯨꯗ ꯕꯦꯜꯀꯣꯅꯤꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯒ ꯆꯞ ꯆꯥꯅꯩ ꯔꯣꯖꯤꯅ ꯁꯨꯝ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕ ꯋꯥꯜꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯂꯥꯛꯇ ꯋꯥꯜ ꯕꯣꯛꯁꯇꯨꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯕꯦꯜꯀꯣꯅꯤ ꯃꯄꯥꯗꯨꯗ ꯐꯥꯠꯂꯤꯕ ꯊꯣꯡꯅꯥꯎꯗꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝꯕꯒꯤ ꯃꯑꯣꯡꯅꯤ ꯔꯣꯖꯤ ꯇꯞꯂꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯍꯥꯞꯆꯔꯛꯀꯦ ꯃꯈꯥꯒꯤ ꯏꯄꯤꯁꯣꯗ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯥꯕꯗ ꯑꯁꯣꯏꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯈꯟꯖꯩ ꯃꯁꯤꯒꯤꯗꯃꯛꯇ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ